Moreh dagi lanchenarakuna relief camp talaidibi Angelica doctor amu oiduna miyamgi seba tawba pamli handak NEET examination da khalaklaba Angelica khumantem karamna doctor tamgani haiduna chamamnaba amaga loinena doctor tamba ngamgadawribra haina wakhal charangnana leihori Moreh ward number 7 Turel wangmadagi machin maupa ahumgi ahanni mahak piklingaidagi Bisnupurda mabokki mayumda larik laisu tamduna leirake mahak English ingani sup na kungani toy kunga humdoigi NEET examination da state ki oina rank marifutara mathoi laktuna mahak na piklingaidagi mangzarak pamang doctor ama oiningbagi manglan ngasidi NEET examination da chawna mai paktuna mahak ki manglan adu mangfauna bahore adubo laibak thibadi mahak ki yum kai maina tumna chakre apokpi mamana Ideal College akampa tahang liba relief camp taledi maramasina mahak na doctor tambada changadaba senfam sing kadai dagi laurugani karamna doctor asi mapung fana tamhangani haina apokpi mama ki wakhalda chamamnaba ama oihore Hoji akhoi lejere mafam asi singjamai akampat Ideal College ta hangliba relief camp dani mafam asida handak UGC NEET examination da 91 rank tapirakrabi Angelica khumanthemga ELITETV akanana unag tuna wari watai sabge pawdamma hawrikse mama su sida leire ko aduduna adai paisa su tum changa kani hoi state nominee ni hairaga su aigi hostel da leirpa do student amana haide aina kaisam pata leirpa matamda hostel gi fee pithokra matungda aigi changadaba pochai sum change adagi ai chathok chasin aigi expenditure ma ama changi dana adagi larik pabada boy kari sum loina sisna doi ngaktani na ado mama da su tatana phone tora hai nangna mama nang sida leithokre ai du smaina ai se kai gumba sigi sida sigi phibam smaina phangja taraga su isada tension ka ba nungai ta ba du dimya amambudi laibadu mama na sida laikre isada di hara hanbada aina khanbada sigi year simdi mama da su hayam ba irang se tawdri kan ai se smai toraga lai to khra kanna paage khotke aduduga kaino tawna ba haidi state nominee phangna hotna ke na su ka mama na su hono ha ada lai kanda di sum mama dagi paisa do mana sum tatana aingonda adu chani adugi nangi layu khono na sum piram bada adu aina ngasi mangonda su ha kamaina tawraga khoije kamaina haidi adugi myam do kamai shindoino kamai manage tawdoino na mangonda su dum hangne ado masu tawbando khangdrabani na hawise smai mathangi year da thagadaba myam amsu yaramnibo ko adagi relief camp da laiba adagi atopa sinit nataba engineering thaningba adagi 12 thadawba adagi 10 thadawba myam amsu lairamni aduda hoi irang sina khoise lai papam lakham budi khangpote ko adu erasu haidi shada ko ma moi akhoigi somna kanda ama soraga su haidi shado aigi will aina khanja kibado adudo sungong hongda bida dum nongmagi oina ko khajak khajitang erasu sum routine naina ko sum pahan